Ngashi ayuk fongkiba tongan Manipuri chifongsingi amasum thokiba thodok wathoksingi maruoiba ipausing khongasaraga Manipur top channel gi maikedi myamna thamjigi ahanbada parliamentary secretary gi case ngasi Supreme Court list tawre ngani Eshingni sapsana Khanglaba Yari March taraga mga English ni taraga tereta wasak laukiba BJP na lusing Manipur lengang na taraga mathoy subu assembly election da karakiba MLA taraga ni thoibu thengthang anirakta parliamentary secretary sing oine appointment pi duna thabak tawhalubagi mayokta High Court of Manipur case sarong ama file torakpadigi court asina wayel satharakpa lengang na MLA taraga ni thoibu parliamentary secretary sing oina hapsilupa thawong adu unconstitutional oiba amasum satnaba yaroidaba thawongni haibigi mathakta parliamentary secretary sing hapsinbada ayaba piruba Manipur parliamentary secretary appointment salary and allowance and miscellaneous provisions act 2012 ki repealing act 2018 busu invalid amasum unconstitutional ni haina high court na September taraga tare English ngani kunna ruling pi khraba matungda Congress MLA Didi Thaishin Supreme Court of India the Election Commission of India gi mayokta parliamentary secretary sing oiheluba MLA taragani thoe housing na MLA ama resign tawkhrababo disqualification tawgadabani haiduna wakalakiba case hayeng Supreme Court of India na khananaba list tawkhre case adu Congress MLA Didi Thaisi sayang khaiga mapan apokpais dayo housing na lamphel gi quarter number 1 Type 7 da laiba nifugo taret karong assembly constituency ki mihud asina petitioner oiduna Supreme Court of India da file tokibani maana apex court asida file tokiba case asigi number writ petition civil number 151 of 2021 ma ki petition asida High Court of Manipur na pi kiba judgment amasum order da parliamentary secretary sing hapsin kiba thawong adu constitutional oiba thawongni amasum parliamentary secretary sing hapsin bada ayaba pikiba ek adubu repeal tawruba ek adubusu invalid amasum unconstitutional ni high khrabnina parliamentary secretary sing oheluba MLA sing adu disqualification tawruidabagi maram karigino haibisini petitioner Didi Thaisini apex court asida file tawrakiba maki writ petition asi Supreme Court of India na thengthang 9 lakhatuna khanakhrabani writ petition asigi mari lainariba respondent singda notice issue tawkhrabani notice sing adugi pakhum oina respondent singi maikedigisu counter affidavit singthi pikhalakna khrabani amasum loinana petitioner amasum respondent singi maraktagi rejoinder affidavit na singba phawbagi thorang tawna khrabani aduga laiba asigi khwaidigi wanglaba wayel sang asina case asibu lakhatuna khanakiba numit singi manungdagi kharakhak panba yabada February taragani thoi English ngani taragani thoi May 3 English ngani kunga matoi July kunga taru English ngani kunga matuna singba panba yaribani aduga adumoinama hayeng Manipur gi laiba wathok oikiba aduga haujuk phawbada loisinanaba ama purakpa ngamdriba parliamentary secretary gi wathok amadi lainaba case ahuma khananabagi damak Supreme Court of India gi Justice L Nageshwara Rao Justice Sanjeev Khana amasum Justice BR Gabai ahung gi apunba bench amagi cost list ki item number 2 2.1 amasum 2.2 da pull up list tawkhre Supreme Court ki oina matang sida palahubba yaribadi COVID-19 pandemic ki khudong sadaba mayukna khibadagi matam kuina sangna Supreme Court of India na lokotpa casing gi wayel subda khaktagi video conferencing gi khuthang sathaduna lakhrabasu sayol amagi manungda ningthokaba masum irai khaktada hairiba virtual morta casing gi wayel satharaga sayol amagi manungda leba popo numitagi hauraga sawol sunumit phawbadadi physical court oina sathaba haurakhrabani Maramasina hayengi Manipur gi parliamentary secretary oiramba MLA taraga nithugi manungda amana resign tokraba sulem horibe MLA taraga mathugi maraibak lepnabagi damak list tawribe case ahumak physical morta pangtholakani hari loina case asi Didi Thaisina sayisi gi hawalak sarukta file tawkhibana maram oiraduna matam sana lorokpa amasum mathangi taraga nithu subanobo Manipur State Assembly gi mikhal pangthokadaba matam nakshilaklavana hayengmak Supreme Court of India na case ahumaki oiba laikhai taba wayel ama piduna ngani Eshingni haiba chapsana khanglakpa yai thajanari hainisu pausna makhatana phongdorakli atopa pawamana ECI gi official singna mikhal gi sem sariba sing yengsinkhre Election Commission of India ECI gi official sing Imphal da laktuna lakriba kumja English singani ga kungani thoi gi angan masarukta pangthokadoriba taragani thoi suba Manipur Legislative Assembly mikhal gi sem sariba sing yengsinkhre ECI gi
Deputy Election Commissioner Nitesh Bias amasum Election Commission of India gi Secretary Manipur Mudhusudan Gupta na ngasi taraganithu suba Manipur Legislative Assembly Mikhal Gamari lainana paikhatkiba pre SSR gi thabak thoram sing photo electoral roll sing special summary revision gi damak sem saribi sing amadi Mikhal Gamari lainaba issue sing yauna Mikhal asi mapung fana pangthoknabagi dama Chief Electoral Officer CEO Office na paikhatliba thabak thoram sing hakthengna yengsinkhre haina supali Marak thana state si wangmra thokpa ten ma pau khra ga myam na thamjage military junta na SARS taroki bu wafam myam gi lusingba Aung San Suu Kyi na yakidre February amadi gi horaga Myanmar military na fajinduna lakliba myam gi lusingbi Aung San Suu Kyi ngasi ihan hanba oina court mak masai goeba warol pi khibaga loinana mak ki matakta military na sidiba maral singa duma sana yakidre hanra report singna phungdorakli masagi sai humdraga taruk surabi miyam gi lusing besigi matakta military lenga na tongan na maral kya sirakli maona sirakiba maral singa dugi manungda hauzik lairiba military lenga asiga international community singa pau fauna danaba susigi party na phongdoki haiba wafam yauri wafam asi miyam gi lusing besina yakidabaga loinana mahak amadi mahaki maikei digi hauzik lairiba military junta gi mayukta wafam amata phongdokpa leitri military na mahak pu miyam mamangda maral laiba misa ama oina uhonanaba hotnabani haiki haina supali atopa pawamana under trial ama thauriyalaga sijakre Uttar Pradesh ki Lucknow district ki manungsanba Gozai Sangha town da laiba district jail da under trial ama thauriyalaga sijakre susai nota under trial aduna mahak maral laite amasum police na mahak pu frame tawbani haina claim tawki police na haidi madudi mak suicide tawki amasum mahak ki haksang adu postmortem gi tamak thakre report khara gi matung ina laikhidraba mi edu Rupesh Kumar Saikun ga manga kawi mahak Sitapur district ki Biskwan locality degini mahak criminal case ama gamari leina hawkibo August taragani thoida Gozai Ganja police na jail thajinki haina pali atopa pawa manamu imungi ikai khumnaba kannaba nupa ama hatkre imungi ikai khumnaba kannaba mi hatpagi case amada Bihar gi is Samparan district ta nupa ama nungmaina kaptuno hatkre haina police na phongdorakli attacker singduna ningthokaba numita Sarauka village ta leiba victim Awanis Kumar Singha gi yumna maki mapa mama masum loinabisu sathina furamki Kumar gi mama hauzik hospital laikatnari laikhidraba miye edu makoktu nungmai meru ama panbaga loinana mafam aduda khudakta sikhi police ki matung ina Awanis na hauzikti maki loinabi oiraba Puja Singhabu kumja English singa niga taraga mapanda CNK amasum Delhi gi private company amada thabak tawba hokhi matung tarakpada makhoi luhongki amasum asan ba yumda leiba hokhi hokhi ba sahi gi September da Awanis thabak tattuna mayumda halaknaba warep lauki sarau khada mama mapa amadi loinabi ga laiminaki Awanis ki mapa Prem Chan Singha na police ta haiki madudi ningthokaba numiki numidang na puja gi mapa Manoranjan Singha aikhogi yumda lakhi amasum aingonda sathiba phibam lakani haina kelamki adumaina ma aingonda kanna sairam nganglamba matungna maha mayumda hanki kona Manoranjan maha ki imungi miyoi singa loinena maninglom dike aikhogi yumna sanglakhi amasum tunglomda leidiba Awanis pu makokta nungmaina kapki maha khutakta sikhi numai kapagi makhol tab imungi atai miyoi sing mikap thoki amasum Awanis ki manakta sensinki makhoibu Manoranjan amasum maki imungi miyoi singna tamthina phuki yumlonabasing thungladringai gi mamangda accused Manoranjan amasum maki imungi miyoi sing senki haina pali makasa tharakpoina topa pawa mana fishery minister nga gi melada maitai sareng puthokpa ngamkhiroi melada nga kg lising maudra puthokna ba pandam thamli melada yongadaba nga gi mamal maruiba point khra na mayam da thamjagi pengba khaba gram sahum yaudabana kg da lupa samriga yankai gram sahum gi mathakta leiragana kg da lupa satruka yankai ngaton kg da lupa samriga humdra katala kg ama yaudabana kg da lupa saniga kun kg ani henmana lupa saniga humdra kg manga henmana lupa sahunga yankai rau kg ama yaudabana kg da lupa saniga tara kg amagi mathakna lupa saniga marfu kg anigi mathakna lupa sahumbu yankai kamal kap
KG ama yaudabana KG da lupa sani KG amagi mathakna lupa sani ga yankai KG anigi mathakna lupa sani ga marfu grass cup KG ani yaudabana KG da lupa sani ga tara KG anigi mathakna lupa sani ga marfu KG ahungi mathakna lupa sahum ga tara KG manga gi mathakna lupa sahum ga yankai silver cup KG ahum yaudabana KG da lupa samaga yankai KG ahungi mathakta leibasingna KG da lupa samaga marfuni Ningol Sakauba kumaiga mari lainana November mangada Manipur lengaki Fishery Department na sinduna pangthokadoriba Fish Fair cum Fish Drop competition da maitai saireng puthokpa ngamkhiroi haina Fishery Minister Sorakhabam Rajena pamisingna phongdokre Secretariat Labor Minister Office ki conference hall pangthokpa pawgi mifam amada Minister S Rajen hai Fish Fair asida tongan district sing da lairiba cooperative society sing amadi lanai ngami singna pukhalakpa nga sing miyamna phangangani hawkiba sahida pangthokiba Fish Fair da nga kg lising humfuga manga puthokpa matamda yamna ngana yonba lusinki aduna handaki sai asida nga kg lising maudra puthoknaba pandam thamli haina supawsna phungdorakli Atopa Pawmana, Lambigi accident, the Sibamio, Ama, COVID positive Oramle, Sinjamai Police Station, Konma Tidim Lambigi, Impal International Airport, Mapar, Tasi, Kungamanga, Tokiba Lambigi accident, Sokiba Muema, Ngasi Lakidre, Lakidraba Mue, the COVID-19 positive Oramadigi, postmortem Tokidre. Amasam police the Pama Pau, the Lakidraba Mue, Dugi, Maming, Sushil Kumar Sai, Contraganitikawi, Nambol, Fujing Lakadigini. Ma hokipa thasigi numidang pung mapalom taba matamda angobo masugi Hyundai venue registration number MN06LB4338 ta mamanaba ani ga loina na Impal gi Nambol tamna sapada airport manaki divider da thumjinduna accident thokpada thina sokpadagi zila hospital gi ICU da laikatnaraba matungna laikatnaba ngamdana ngasi ayuk pung mangam ga minute kullom taba matamda laikidabani ma COVID-19 test tawbada positive oiramadagi COVID-19 gi satna kanglon gi matungina ngasi rims ki mock postmortem tawraba matung lainga na lakthukiba satna kanglon gi matungina aroiba mathom mangam pangtonaba mock asida thamkhre haina spouse na phungdorakli Atopa Pawmanamo Makut Khanglaba ama judicial custody remand pikre ahing nungyai da tumduna leiba nupigi car sangduna makut sanglubani haba miyo among asi judicial magistrate first class Impal East na November 10 fawba judicial custody remand pikre ngasi kona judicial custody remand pikraba miyo dudi khurai ango mayai lekai digi lai mayum Syam Sundar Sharma saini funi maha case asig mari leinana thasigi kunga manga da police na fagalaba matungda ngasi fawba police custody da leirakibani amadi judicial custody remand prayer ga loina ngasi court puthorakibani case asigi matana police tagi phama pawgi matungina thasigi kunga manga da Impal East District Women Police ta wakat ama lakhi wakat asina pallibadi mapuroiba amadi masa singa numidang athengba phawba TV yengminaraba matungda maki masa atombana tumba sanglakhiba nunge matung pung baroga minute 10 rom taba matamda tungdagi masa solakhibani ahanbada mapuroiba oiraboi ningduna makhut khatoklaga tumina lekhi adubu henjilakpadagi onthoktuna yenglubada accused Syam Sundar leptuna leiramkhibani maki mapuroiba madi imung manung tanaba launaba honabada mahakna mona namsinduna thamki masigi matungda accused asina phamungda kakalaktuna namduna phamlana na bokhonarakhibani hari wakat aduga mari leinana accused adu police custody da thamduna wangpang satabada numit adu mahak maki marup singa yungoraba matungda ganja amuk thakrubadagi wakhal phathaba ngamdabadagi thaudu adu satakhibani haina maral yajakre haina su pawsina su phungdorakli Atopa Pawmanamo Pangal Singi Ima Kaithel Sabiyu Amuko Lamdam asida khundaminariba singmi furup singi Impala Tribal Market lairiba asigumna Pangal Singi su Impal mayol Ima Kaithel ama athuba matamna Sabiyu haina All Manipur Muslim Organization Coordinating Committee Amuko ki President SM Zalana Phungdokre Pangal Street Banner Association PSBHA gi mihut kyana saruk yaduna Hatada leba amako ki head office ta pangthokiba pawgi mifam kharada amada wangang laduna zalana makhatana hai lamdam asida khundariba pangal singisu ima kaithel ama Impal mayol sabina ba saiki asigi April 9 amako amadi PSBH na minister memorandum pisingiba lekrabani makhatarako ina ngarang hatagi Sky View Hospital apun mifam ama pangthoktuna minister reminder copy ama thanaba warep loki haina spouse na pali
Marak Thana State Sigi Wang Murtopa Paukra, Indiana Maitibada celebrate Tokiba medical students in book Tokre, Numaizu Numita Sanakiba T20 World Cup ki match ta Pakistan ki Makota Indiana Maitiba Nankibada Haraute Amba Fondo Kiba medical students in Matata Jammu Amadi Kashmir Police na case ama register Tokre Hana official source amana Fondurakli, Srinagar da Leba, Sora Police Station the Hiramasigamari Lena case ama register Tokre Amasum Schemes Share I Kashmir Institute of Medical Science Hostel Leba Dr. Singaduna Pakistan India ki timu mai thiba pi khibada harau uladuna slogan kya lau khibaga loinana bomblan asungba thaki accusing adu unlawful activities prevention act section 13 amadi Indian Penal Code IPC gi 105 clause A amadi 505 ki makhada book tokre amasum DG Dilbag Singhana Haikibada Ikoina case asida FIR asi register tokre Indo Pakistan ki match adugi matung tarakoda Indiana Maiti kiba adu Bukhara Fundo kibagi video kaya ama Taduraki Government Medical College ki anauba video su yorokibani Masina maram oiraga Ikoina action lakonabagi damakta FIR register tokre Marasida Rajasthan Oza Oibi Nupia Masu Pakistan Mai Pakibadu celebrate Tokibaga Mari Lena Tabaktagi terminate okre Amasum Rajasthan gi Udaipur Leba Nirza Modi School the Oza Oibi Nupi Edugi Maming Nafisa Atari Kawi T20 World Cup ki match the India na Pakistan ki Makuta Maitiba Nankiba Dubu Marna celebrate Tokibaga Mari Lena Tabaktagi terminate Tokibani Haidi Henisu Pawshina Fundorakli Atop Pawa Manamo, Sainada COVID-19 Sandorapigi sang Hengalapadi, border towns in the taste of Bigi Tawong Kanchin Hankre. Ngashi Nimitara Nimuki, Mamang the Sainada COVID-19 Sandorapa Hokipedigi, local Gueba case, Saniga Yankai Tenakibagaloina, Kodong Tininga Oi Haina Kanba, border towns in the taste of Gitawong Sing Kanchin and Krehaina, official source Amana Fundurakli, Sainagi Awang Suktangba, International Gi Oina, Sambal Kadaba Ahang Bangam Kai Paringa Luanaba. Lamdam Tamna Ladiba Town Singa COVID ki infection Topigi Sang Hengalakle. October Gitang Kungatarukta Sainagi Oina local case Anoba Yankai Tenare, September Taragani Gi Matung Tarakpada, Masi Kwaidigi Wang but no Mudi Hengat Pamasingori. Sainada July Amadi August Hada COVID-19 Sandura Kiba Matamda, local case Lissing Amagasani Tenakibani Amadi, Mamang Sahigi Zanawari Tadana COVID ki case Lissing Ani Hena Tenaki. Haukiba sayol COVID-19 ki case asi tamna tamna hengalaki masina maram oiraga local authorities singda nungnang pokpadagi tourism amadi catering sector yauna satok sasin tawbada thingma thamle sainana phungdo khibada COVID-19 ki pandemic asina maram oiraga February thada yumbu oiduna pangthokadoriba winter olympic ta khwaidagi sauna singnaba ma oiri haina su pawsna phungdorakle Loshilako na to papawa mana Manipur dengue ki case kuntraga manga thingnare Manipura yum sakisa numit fawda dengue ki confirm oiba case kuntraga manga leire confirm oiraba case singa sigi manungda kunna nupani tarana nupini amasum manga na angangni khwaidigi hena sogolaba maphamna case kungani thoi thengnaba classic grandega naknaba singmairong area oiri Health Department officials singa phongdokpagi matungina Manipura yamna pak sauna dengue sandorakpasi handaki asina ahanmani Ihan Hanba case na kumza English nga nagatareta thingna ki amasum kona 2017 na thingna ki amasum Aedes aegypti haina khangnaba murga angawbana langba kang makhala sina virus asi pui amasum aegypti amomdagi virus asi sandoi virus asi mi amaga sokna samnabada launade kang makhala sina sikpadagi sandoi Taru ising da su kang si masa poksili amasum nungzu tha matungi arubu ising da marum kokpada hena khudong sahali amasum sijinakraba disposable glassing amasum flower potsing sijinadraba langthoklaga thamba tire sing amasum air cooler sing amasum ising samas amada phawa kang sigi marum sing phangbayai Kang marum sing sahi amahena ondana leibi yai amasum isinga amoksu thengnakrabadi masaula I hairi Aten ma paw khra numai pai bisingna Pakistani police mari Afghanistan ga lona bangam khai manakta hatkre Pakistan gi awang supthang basarukta numai pai ba sakhangda bisingna ahingda police patrol amada kapsin bada policemen mari sikre haina police official amara jum sakisa namita phongdokre Afghanistan ga lona ba
Khibar Pathatunkhwada Lucky Merwat Koba Town Amada Satakhibi attack adugi matang group amatana singdoraktri miyoi sing adu fanaba thi humbagi thabak haujik su chathari haina police official Umar Khan phungdokhi police official singdugi hakchang yum sakesa numit ki ayukta lairon chankhre haibidigi hena khanana makhataba akupa marol phungdokhide Pakistan da handak sahi khara asi asigumba terrorist attack mayam thoktuna lakli attack sing asi ayamana Pakistan Taliban amasum Islamic State group na tawbani haina su paus na phungdorakli losilak poina content masang atang hapsaramge Iraq ta IES ki attack ta misam tara secret taragani thoi shokre Iraq ki nongpok thangba Dilaya province ta extremist Islamic State IS group ki militant singna landabada leba poponumita misam kun sikre amasum atai taragani thoi shokre haina provincial police source amana phongdokre haina paus na makhatan su pali aduga haujiko inadi paus matang asa lusinjarage aduga pathoksagi blo plan ki blo yaurs man mangak pigini matam gi marui bi paus sing su leptan myam da update picture khaina channel sigi make digi myam na thamjari and thank you.